Lamdam asida khundasila komitop singi masingna ka hena hengalakpadagi kendra kaya district sembagi fiwam dalairakpas laibak thibani haina sarkarna nungang phongdorakli. Transport Department of the Manipur Police kana traffic drive chathakre helmet uktabam di gari choga choga the seatbelt father sing phaduna fine kimkre. PSU Bank sing bomatoina punsinna ba center na lokiba wari pohandu haiduna Manipur da leiba PSU Bank employees singna candlelight agitation chathakre. Lamyan bahizan irabot puning singduna thabum mama chubna pangthokadaba chahi chamaga kunmathoi subaning sing tharung asidagi hokre Manipur gi tapaki lamda khiliba irabot mitang singi khongul ligadori. Amasung chahi asigi Arjuna Award phangkraba boxer Livestream Devendra Singh miyamna harau tayamna okre. Mayam Bukurum Dom the Yangir Bus Impact News ne Bidiani Tinguzamna Punja Sefawgi Maroiba Pausing Miam the Pizzeri Manipuri Langakta Mitop Singi Fida Sung could things in Hanba High Bahiramasida no Magioba Kanana Nabagi Toram Amapang Tokre Kanana Nabagi Toramadu Coordinating Committee of Civil Society Manipuna Sinduna Major Kul the Laiba Manipur Press Club the Pang Tokibani Kana Nainabagi Tauramaduda Maroina, Lamdamasida, Mitop Singi Masing, Noma Nomagi Hengalakpagi Matakta, Langakpada, Mitop Yaustilak Pamadi, Langaki Loisang Sing the Ladiba, Achoba Fam Singda, Yelhomi Masing Yam Silaktabana Chingba, Hiram Kayagi Matanga, Kana Nainaki. Kana Nainabagi Tauramaduda, Wangang Loyana Sarukyakiba, Serkagi spokesperson, Ningtauja, Lanchana Pami Singunabada High. English sing among a Jamapan Yankai Matoida, Kaisam Tong the Sagolban Jingba Assembly constituency da, Sumna the Yelhomi water Masing Lissing Nipan Mapan Lom Tamakleram K. Adubu, Hausik, Highway Assembly constituency Singasida, Yelhomi water Masing Lissing Kuntranom Tamakyo with a guiding Ida, Lamdamasida Kunda Silakpa, Mitoki Masingdi, Kahen Hengatuna, District Amasemagi Pibam the Lerak Pase, Libak Tibani, Hike. Aikoina migration haiba matamda wafam ani khak aikoina nangsing daba yaroi Manipur gi mapan da chatkhiba kogi mafam chida talent ki masing ase hantarak pama machina emigration haiba tare aduga immigration nataga migration na aikoi gi lam sida mapan gi mitop changshila akanda aikoi gi lam si paishilak pagi posak ama kangpok PSA 1951 gi census ta subna tagi mioi samri ga kuntra tre na khundaba aduguma mafam amni khana ningai oibo wafam ni jiribam da 1951 de mitoki masing chi sahunga ni phumapan muklei maitai aduga mar kabuina singba yelhomi singi masingchina lising taruka khare hena lei mapandagi changakpa mina 71% oigribe karigino singba phibam masida hairiba jiribam adumakta dagi asubudin si karaktana assembly da yaurare adu oiba taragadi singuma masingchina manga sujulakpada taruk sujulakpada kamai tawduna aikhogi right se khanaba yagadoribano Accident toina thokpa hanthanaba amadi miyamna lambi chatpada khudong thiba thoktanaba ngase Transport Department na Manipur Police ka khudsamna duna drive chathakre driver sigi saruka moina moirang khomda leiba MSRTC mamangda lambi da lakpa makhal khudingi gari sing check tokhe gari thauraga helmet uptaba amadi gari achoba thoba singna seat belt phadaba sing phaduna lupa 400 ki fine thianke loinana gari gi mari lena bache chang Sudaba Singsu check to with Natana, helmet Yaroka Uptaba Singsu, Handuna, Garamna Gari Togadagi Haibagi awareness BK. Jathariba driver Sigmatangda, Infalski District Transport Officer, TH Dina Chandrana Haikiveda. Transport Department Tokiba order Magimatung Inna, Miamna Tatok Jasin Tawada, Kudong Java Tok Jadaba Toktana Bapandamda, driver Sitchabani, driver Sida, Miamna Cooperation PBU Haiki. Transport Department changin jariba akoi gi driver se da public na cooperation pibi raga mafam chada de u turn towa ngasi ni humni mamang de akoi gari ni fu yang khe na pha ba hore fine ju loin thiraga thadopani huji ju continuation togini masi da thol kadaba khudong thiba sing adigi overbridge makha da unauthorized parking leiriba da octo sing na turn tow leiraga public na ju hairiba parking mai magi government na piriba parking ju chala ga gari tongbiu
lambi da mafam chada da gari khamjan ba auto rickshaw any khamning mafam da khamaga mi pick up to dropping to gari sing to bugi habit to khara thadok biu. Public sector undertaking banks sing punsinaba central government alaukiba warip ki mayokta candlelight agitation chathakre. Kongjang asi status da leiba public sector banks sing yapun body ema oiriba United Forum of Banks Unions Manipur State Committee na sinduna thangal kaithel ge MJ Avenue da leiba SBI bank ki mamang maktada chathakibani. Kongjang asi da sarukya kiba forum asigi makha da leiba AIBOC State Secretary Chabungbam Lilabantana. Public sector banks sing private sector da onana ba madi public sector banks sing punsinna ba center na lawrak liba khongthang asi awang ba thakta yaningde mathang tha October da numit nini gi oiba strike jangsin gani makhatana center gi ware honglok trabadi matang kaktaba akan ba strike sing jangsilak pa ya haina phongdoki Panbay public sector banks sing asi private sector onana ba center na lawrak pa warip ki mayokta leba si mafam sin bathungna public banks sing na khongjang changsilingai cherakta mamang tha August ki tang kunithoi da anoba oina banks sing asi merge tawna ba center na warip laukibani Hanagi private sector da banking tawramba paisa paiba mioi kharena license raz haidana wafam ama thamaga India gi masana phajana seba tawraba service piriba nationalized bank singse privatize onthokna bagi aikoi adugumba parliament budget plan adigi financial reforms and tawre privatize tawregadi mangjaga duribsi kanano who is the loser is public Lamdamasida awanba kunayama purakna bahonabada chauba thaudang lauramba laikhidraba lamyanba hizam irabot puning singduna thabumam chumna pangthokadaba chahi chamaga kunmathoi subaning sing thauram ngasi gem hall da hodokre Irabot celebration committee na sinduna pangthokadaba thauram asibu hodokpagi matangda Communist Party of India Manipur State ki State Secretary Moirangthem Narana haikibada Irabot na Manipur da assembly lingnaba school lingnaba hotnabada achowa thaudang laukiba misakni Luchingba sina pokiba laikidaba miyangi ihau jangsin kibada laukiba thaudang anoba yawol laihanba hotnanaba khudingmag September thada oikhi mahana laukiba thaudang asibuning singboina thabum mama chupna thauramase pangthokadabani ngasigi Irabot na khunaya sigidamak hotnaramba khudingmag ona tainaba oina tawri Manipur na India da tilubadagi ahongba kaya lakle adubu lakliba ahongba si miyangi yaipanaba tawribra haibadudi oidri miyangi yaipanaba ni haiduna paikhaliba National Food Security Act ki makhada piriba cheng ngasi fawba lairaba miyamna mapung phana phangba ngamdri masida natana India government na privatization da mayon sin kibadagi layengba ngamdre mahairoi kya mahai tamba ngamdre Asinguma mayam se thengna na bahonabada Irabot ki wakhalon lawduna thabak tawu matam oire haiki Lady Sathon Sigi Sarkar Lori policy mayam neoliberal economic policy na piribe impact privatization de hena khumang jokselubagi chenjau paiba de hena sakti sinabagi bodesi Manipur de toriba election Bharat de torisi paisa taku gunda aduga nisha yaudana vote sidi ka dine free and fair election ohena bahonabada electoral reforms Food Security Act Social Security Act surga nome hingjeri ba mayam sigi hingnabal BP ba crime against women punamak sigi mayokta thengna nabagi praja mayam da Manipur no pilan gi wari duni Irabot na luchinggribni sigum bagi tanja sida anauba miyam sigi kana minana bagi dang ta khoi punjan ba amasung aran ba tori ba kangbu gi mayokta thengna ba ise Irabot na tambirami Patriotic Writers Forum Manipur na sinuna tham na chup na chathagada balamyan behizam Irabot ning sing thabum ngasidagi hodokre thama chup na chathagada baning sing tharmasigi sarukamoina Manipur gi tampak ki lamda khileba Irabot ki mitam sing gi khongol liba barak turel da langban haisoi tamba luchingba sigi saktam painting tawba competition yauna tharum kya pangthokadori thabum mama chup na pangthokadori ba tharumasigi hodokpa ki tharum manga selamlai kendra gi manung chana leiba nungsikol park ta pangthoki Tharamadu the Impact News ke Executive Editor Raj Nongthombam, Patriotic Writers Forum Manipur ke Vice President Yai School Khwairakpam, Smart Security Services ke Secretary Laimajam Pratap Yauna, Mia Kyana Sir Kyaduna Pangthoki. Tharamadu ka Mari Lena Impact News ke Executive Editor Raj Nongthombam na, Patriotic Writers Forum Manipur Sinuna, Thama Chupna Pangthoka Doriba Lamyan Behizam Irabot ki ning sing Tharamasi Thagat Ningaini, Lamyan Behizam Irabot na Kunaya Sig Damak Lorama Thaudang si, Hauzeki Mirol na Maroi na Nahasingda, Kanganba Matam Oire.
Impact News ki mai kaida gisu lamyan behizam irawat ningsing thabum asigi saruk moina miyam da lamyan basibu hena khanghan nabu hotnabada angam mateng pangjage haina phongtokhi ngasigi thoram palan ge hoba numita Imphal City yauna mafam kayada lariba sigi mitamda miyam na haikat lekat tamkhi Ozaira bor ki maram da khangba mi se mingoina targasu kogi hizam irabor haise kanano habsi khangba mi se masing je atum thiba yani khanje adubu ozaira bor ki su masing hena famna iban angang dagine aina pamjari se maroina koi ahan khatana nantra kirang mature mi na ozaira bor ki maram da thijan ba khangba du guna tana interest lobu do khatana na naha dagi horga am piliba kogi class school chapa hor putagi horga loin maksina hena khangan nabgi damakta kogi saite so angam mateng panu hona jage Thabo mama chumna chathagada balamyan behizam irabo ningsing thoram Socialist Students Union of Manipur na susinduna union asigi maya loisangda loching basibu kai khumna bot pagi thoronga loina ngase haudokre haina union asigi chairolom na hairakli Manipur ki Chief Minister N Biren na chair lawduna ngase ACS policy gi matangda khana naina khre Tongan tongan bahiram kya da policy asigi matangda khana khibaduna mathang chahi gi January ama natraga masigi mamangda Manipur gi Behyang gi Myanmar yauba yaba lambi hangdok na bapanam tham khibaga loinana border trade ki matangda hena chawkhat hanba khana khi hairi Desam ki President Moirangthem angamba maitaibu singzamai police station da tamthina phukibagi thodok mari leinana Imphal West Senior SP Themthing ngasangwana cherol mathoktuna constable ahum suspend tawkhre suspend tawkhraba personal ahum adugi maming head constable T Kumar head constable TH Amujao madi head constable L Ravi Kumar Singh ni home department ki khongthang asigi matungda desamna lup asigi president phukibaga mari leinana changsingani haina tawramba khongjang khudaktagi handokkhre loinana leinga ki khongthang asibu taramna okre Nakalamaromda, Luwasigi Secretary General Namairakpam Edisona, Taudosi Police Station Makta Tokibana, Station Asigi Officers to Generangani Hainamara Siraduna, Home Department na General Officers in Lot Sinuna Tangan Haina Fondorakli. Panbaya Bamana Desamgi President Moirangthem Angamba Maitei, Mamang Chahigi October Kunmapan, Singzamai Police Station the Paraba Matungda, Tamthina Pubadagi hospitalized for Tokibani. Chathariba departmental inquiry sida masigi thodokchigi yamna marik chumba madu kenoduma report tuma puthoaga lokhapam thokpa masida chapchana chenaba hariba kenosin order tokiba responsible fagi police officer singdi mathakta lokhapam thokpa thabak singse athu matamda home department ki maikai degi lokhakadabani haba wafam sima desam ki maikai degi thame progress gi matungina desam na makhata na akoina desam na pelaktaba desam gi masigi keno thodoktu chenaba miyoising si losan nabat karigum matamda chigum torok matam khuding hek torok matamda koina hana lauthokiba agitation sing si adumak chathanaba desam na matam chuppada sem saragale Manipur Lakhiba Supreme Court of Bangladesh High Court Division Dhaka ki Judge Justice Bhavani Prasad Singha Manipur High Court ki Acting Chief Justice Yauna Tongan Tongan ba Judge amade Advocate Singha India amade Bangladesh ki Judiciary ki matangda khana naina khre ngase Manipur High Court na sinduna Mantri Pukhrida leiba Court asigi auditorium da Justice Bhavani Prasad Singha bu okpagi thoramam pangthokhi Thoramaduda Justice Bhavani Prasad Singhana Judiciary in Bangladesh and interplay between India and Bangladesh Habihiramasi Matangda Wafam Kya Fongtokhi Maruina Bangladesh ke judiciary system ga India ke judiciary ka karma matangda manaba madi khetnaba kya leibage haibidu mahaki warol adu pankhi Culture gi oiba jagoi sai kya uttuna ngasigi thoramadu amuk hena masak thohanki I want to remove a suspicion in the mind of the people who are attached to judiciary. That is, there is a confusion that in India, the Supreme Court, the Supreme Court is the highest, and next to it is High Court Division. We in Bangladesh, both the judges of the Supreme Court and the High Court Divisions are called the judges of the Supreme Court. In Bangladesh, two divisions, that is, I once again repeat, one is Appellate Division and the other is High Court Division. The Supreme Court of India is equivalent to Appellate Division and it is the highest one. So this is the confusion which remains in the mind of the people who are connected with the judiciary in India.
Digital display of court cases ngasi hangnabi matungina High Court Manipur ge acting Chief Justice and Kotesona High Court ki lobby da sangakre. Thoramadu ko mari lenana justice na ngasi gana oba khongthang asina miyam da case ka mari lena ba ipaw khuding apan balaitana khanghan bangam lagani haiki. Mahana makha taradun hai. Case lebli ba lawyer na case adu ki matang da aran ba mai kai dalam chingba ngamaroi. Website asigi display board ta karamba case chatharibage amadi tang kya da karamba case chatharibage haibagi pau miya na website ki khangmangam lagani Thoromaduda High Court ke Judge Kate Nobin Singh, Bar Council ke Chairman O Madhu Chandra, Manipur Government ke Advocate General N Kumarjit Singh, High Court Bar Association ki President H.S. Paunam amadi All Manipur Bar Association ki President H. Chandrajit Sharmana Sarukyaki. It's in the public field. Anybody litigant asks, oh, my case is Tauri, Zakari, and what is Arumasiki? How you appoint minimum basic form, local requirement between modify this system, software. How you only case number and judge scheme, the status, post this Karamba case number in the post list number Karamba Karamana password of Shiva. Hypothetically feature that can be edited. For this we have this one permission from the NIC. How Kibagas Tagitang Kuntrama Togi Bauche Singda, Imphal Police Commando Madi, Nifumunga Suba, Assam Rifles Kipun Bati Mamana Pari Haidiba, Lau Sangkong, Awang Lekai de Ngangom Santa, Chahini Fuhumdoi, Apopale Kidraba, NG Krishna, Hariba MUSC, Kanglaipak Communist Party Military Joint Committee, KCPM Jessica Karigumba, Hiramamata the Marilena de, Loina Lamlai Kendra the Ladiba Panchayat members Singdagi, KCPM Jessina Sel Lokiba Laite, Haina, Lona Think Krabalawasiki Publicity and Propaganda Secretary Ningte Mangang na Tadoro Puchero na Kangalakli. Lebas sige mafong kaya da pangtok na bago Manipur so Divyangjan Empowerment Day githorong say State Commissioner for Persons with Disabilities Manipur na sino na pangtok kre. Konong mamang da lebalam yan masyang len na pangtok bethorong sig matang da State Commissioner for Persons with Disabilities Manipur ki Commissioner Dr. R.K. Kumarji na hai kibada. Nga si pangtok li bethorong say disabled or bisingbu awang bathak ta pukhat na buhat na bada miyam da khanghan na buhat na bani. Disabled singbu nungsina loina gadabani hairabasu hantana yengba mitieng adumak yengbiri makoi bungak senaba hairabasu khenaba amadi adumak thamli Imphal Municipal Corporation ki bylaw leirabasu lenga ki makhada leibo office hospital amadi kaithel singda disabled singna kathok kasin tawbada khudong chanaba ram elevator amadi lift happy day disabled singda yengliba hantaba mi yeng asikoknaba exclusive education mathautai Olympic Games ta India ki sanaroi singna gold medal amata lawba ngamdrabasu disabled singna gold kya lawduna leba asigi mingchak purakhibani maramasina disabled singda akhanaba miding changbiduna makhoibu thakwangna pukhana bukhana gadabani haiki Public tadi discrimination ji adum lay khoi khadin sukang chai ko khoi gi ram amta leiba udi adagi anoba security building ama leisida dumba disability sang nabam ta leiti handak ta thokiba parikha lobada amathak ta disability ka bangam dadana irang thona gi siumani simbasi khoi prajana sumateng pangbiu prajane na government se prajana thagat pani prajana mateng pangbiu kholaw lawbiu ababa Manipur ma poroksi disability free luansi Manipur da fong liba pauche singna September amadagi mitai mayek na lamay ama fong bahaina milal ga yana kibagi matung inna thabak ta onthok pirak na ba lobasigi chero lamana thamlakli loinana lol amadi mayek naina bada hena khudong chana bagi damak academy forum ama milal mayai loi sangda hangtokle haina su chero sum khatarakli All Manipur Border Area Development Association na Churachandpur da fangkiba State Cabinet mifamna BADB gi matang da lawkiba warepu yaning da fongdoktuna Manipur gi border area gi mifam singda chatharakiba pungni funipan gi banna Chingi district singda chawna kaiba pikre Banasina maram oiraga Chingi mifam sing phawdun chatpa National Highway singda gari chathok chasin tawbada chawna kaiba pikre sumna da emergency ga mari leinaba ambulance natana Imphal more lamida gari mata chathan khide Khongdang asika mari leinana Cookie Chiefs Association Technopal gi secretary Madi, the Yangnom village Chief Soiriba, LS Saikojang Baite na Fongdorakpada.
Lengasana Lokiba Warip Adu, Atubumatam Handokuna, and Obuwarip Logdabat Tarabadi, Hena Kanba Kongjunkia, Makatana Chang Selagna Basem Sare, Luinana, Manipur Langakna Makatana Tawi Bitrobadi, Delhi the Tetuna, India Prime Minister Fauba Taksingani and Fundoki. Honorable Nasu, Khantaraga, Matang Nasu, Equi, success, Oibinangai, cabinet decision Loraga, rollback to win have say Equisu, hope to wear. Tazu Tajay, Kunkunda Village Authority Work Agency da Chathadradi, Tendel the Lakpa, any scheme do, Kadunga Resuina, Adum Tingani, Waizaroy, Government of Manipur, Cabinet decision na, Masi Amuk rollback to Draga, decision loadradi, Equi Lakaduwa September Manumse, Atsaubuda, Equi agitation natradi, ban natradi, strike togani. Imphal Tatat DI 207 Owners and Drivers Welfare Association ki Cherolamana, Imphal Morelambida Association Sing Makada Cheliba DI Tata Singna, Lona Yadaba Polam Sing Pubadagi, Apapun Yauraklabadi, Chenaba Gari, Tugi Mapumadi Driver Adu, Association Asidagi Matam Chupaki and Tantok Padanatana, Lambia Sida, Gari Chen Basu Tingani Haina, Akanba Wafam Tamlakli. Wakal Kharat Choirabi Nupiama, Andro Kuno Lekaida, Women Helpline Thengnari, Heidi, Haiba Nupia Sigimamingna, Moirang Teng Ongbi Binota, Mapuribagi Mamingna, Moirang Tem Hemanta alias Tomba, Laitan Pokpi Dagini. Haiba Nupia Si Chahi Humdramari Rom Sure, Heidi. Imumanungi Mio Singna, Women Helpline number 181 da contact Tobu Heidi. Matang Swaisida Brayam Lozage, Manipuram de Maling Tongan be Pau single and a break the gam to Nahanjake, Impact News for meeting town review. Mayabo Mukana Taram Nocturne Bulletin Sigmakataba Pau, Mian Pizari. Thangwaiban Block Congress Committee President Oiramba, Thangjam Ibotomina Lakidabada, Manipur Pradesh Congress Committee na Nungaita Fundo Kibakaloinana, Party Siki President Yauna, Congress Workers Singna, Ngase, Congress Babanda, Lakidraba, Thangjam Ibotombi Mafamda, Laisu Katune Kaikomna Budkre. Laikhidraba Thangjam Ibotombi, Thangmaiban, Larin Hanjabale Kaidegini, Mahak, Imphal Municipal Board ki President Oina Enlisting Amagachama Panmarfu Taretagi, Listing Amagachama Panmarfu Nipan Fauba, Taupuramki. Masagi Anaba Madagi, Guwahati the Labor Downtown Hospital da, Numit Karanigi Mamangdagi like anaduna Lakibani, Loinana, Ngaranung till like anabangam Laikidabani. Mahak Chahi, Humfutaruk from Sukre. Congress Bavanda, Congress ki MLA Singh, Tongan Karmi Yamadi, Thangmaiban Assembly Constituency Manung de Laiba, IMC Corporator Singna, Laisu Katlaba Tungda, IMC Complex da, Amukhana, IMC ki Thomi Singna, Laisu Katuni Kaikomna Budki. Wabgai Block Congress Committee ki President Waramba Haji Muhammad Rahimuddin Laifam Hangun Awang Lekaina Haukiba August Kuntareta Laikidabada MPCC ki President Tian Haukip Naluchingduna BT Rota Laiba Congress Office ta Waba Fongdokpagi Mifa Mama August Kuntrama Thuida Pangthokre Haina Committee Asna Jerolamana Pauchilakli India ke citizen Kudimak Aadhaar Paigadabani Haibagi Pandam Changsilakpa Khongthang ki Sarukamoina Moirang Block ki Oinasu Aadhaar Enrollment Pangthokre Thoramadu, Journal Education Officer, District E-Governance Society, Department of Information Technology ka punakut samnaduna ngasi Moirang Sabal Kunau Upper Primary School da pangthoki. Numit tarahumdoi ni chupna block asige government school gi mahairoi listingani ka chamapan ka kunmari ke Aadhaar kap na pandamda District Information Officer T Santikumar na thoramadu hodokibani. Hodokpagi thoramadu da mahairoi chama henbana Aadhaar enrollment tauki. Thoramadu da Tongbram Santikumar DIONIC Bisnupur na hai. Matamasida Aadhaar card ase changdaba yadre maramasina suguba gamina hangliba CSC singna lanaga mena lepliba rate atudagi sel hena loramba tarabati matik chaba thabak lakhatkani haina phongdokhi. ꯑꯩꯈꯣꯏꯒꯤ ꯑꯞꯗꯦꯠ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥꯁꯨ ꯂꯧꯕ ꯁꯤ ꯐ꯭ꯔꯤ ꯂꯣꯟꯃꯤꯟ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯩꯅ ꯃꯐꯝ ꯈꯔꯗꯗꯤ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯥꯡꯉꯤꯕ ꯄꯥꯔꯃꯅꯦꯟꯠ ꯏꯟꯔꯣꯜꯃꯦꯟꯠ ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯃꯁꯤ ꯌꯥꯝ ꯆꯥꯎꯅ ꯊꯦꯠꯇꯅ ꯂꯩꯕ ꯃꯐꯝ ꯈꯔꯗꯤ ꯑꯩ ꯊꯦꯡꯅꯖꯔꯦ ꯑꯩꯅ ꯌꯦꯡꯕꯗꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛꯀꯤꯗꯤ ꯊꯦꯠꯂꯝꯃꯅꯤꯅꯁꯨ ꯑꯩ ꯈꯟꯕꯨꯗꯤ ꯈꯜꯂꯦꯀꯣ ꯊꯦꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯊꯦꯠꯅꯅꯕ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯠꯒꯤ ꯔꯦꯠꯁꯦ ꯁꯤ ꯀꯃꯥꯏꯅ ꯂꯧꯒꯗꯒꯦ ꯀꯃꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯗꯨ ꯃꯥꯒꯤ ꯍꯥꯡꯉꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯆꯥꯎꯅ ꯊꯦꯠꯂꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯗꯤ ꯂꯩ ꯊꯦꯠꯂꯝꯅꯤ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯑꯩ ꯈꯟꯕꯗ ꯑꯦꯅꯤ ꯀꯁꯇꯃꯔ ꯄ꯭ꯔꯖꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯋꯥꯡꯕꯗ ꯍꯦꯟꯅ ꯂꯧꯔꯒꯗꯤ ꯃꯗꯨꯗꯤ ꯑꯗꯨꯝ ꯑꯩꯕ ꯑꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯕ ꯑꯗꯨꯝ ꯌꯥꯔꯦ ꯐꯥꯏꯟꯗꯤꯡꯗꯣ ꯆꯨꯝꯅ ꯐꯪꯉꯒꯗꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯗꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯒꯅꯤ.
Islam lining chatpasingi kumhai Idul Juhana lakpada Governor Dr. Nazma Heptulana lamdamasigi miyamda maroina Muslim itininaw singi mafam da yaifa paujel pirakli mahaki paujel da hai senglaba kumhai asina ingtappa nungsinaba madi amatoiba khakta natana thawai gilamda chawkhatnaba afaba lambida chatnaba paujel supiri Manipur miyamna kumhai asti pangthokpada mahak saruk yari haina mahaki paujel na fongdorakli Idul Juhana lakpada Chief Minister Nongthuma Birena Sumiyamda Maruina Islam lining chatpasingi mafam da yaifa paujel pirakli mahaki paujel da hai kumayasina lakpada Prophet Ibrahim na miyoibagi yaifana bagi dama kathokkiba du buning sing halli kumayasina lakpada lamdamasida nungsi chanabam di chakhotpa purakpa oirasanu hairi Idul Juhana lakpada CF and PD Minister Karam Shyam nasu Muslim itin housing da yaifa paujel pirakli Kumayasigi nungi oiba maram de khoiba sengba kathokpa amadi miyoibagi marakta amanabu mateng pangbagi wakhalon phawali haina mahaki paujel da hairi Idul Juha ki kumhayasi heng August ki tangani thang janumita thokpagi roinana Manipur khundaminariba maroina Manipuri Muslim singi mafamda Lilong Political Unified Link Lipul BJP Manipur Pradesh Shiv Sena Manipur State Unit ki President Patsoi Kendra Development Council amadi Imphal United Clubs Organization Imphal nasu yaipa paujel pirakli Nakalamaromda Idul Juha ki kumhay ki tamak heng September ki tang aniasi Manipur lengak na general holiday ni hana lauthoklabasu Heritage School gi oina suti laitabasada Muslim mahirisina chawna nungaitaba thokale manamasina hayeng ase Heritage School gi suti thabiyu haina parents singi maiketi ki appeal tawrakli District Institute of Education and Training Diet Kakching Institution asigi principal Y Punyabati gilamjing makhada Swachh Bharat Pakhwada hawdopagi tharamang ase pangthokre ngase September tangama dagi horaga September 15 fawba numit 15 ni chumna chathagada bathoram asigi ngase hanbagi numita diet kakching training singam de oja singna sargya duna ari bachana draba matam helaba file am de record sing batopa kana ba hiram sing da season na ba putoktuna khanani nakhi National Commission for Women New Delhi na nupi single legal right ki matang de awareness pibagi laibak pumbada chathagadaba program gi manung channa state amasung union territory sing de laiba college sing na competition ma pangthoklagani haina Manipur State Commission for Women na thadorok pachero ma khangalakli haiba college sing asina written competition ma pangthoktuna sel gi mana oina lan thokani masida chama saruk yaba ngamba college adumatik chana felicitate tawgani thawayaba college sing na Manipur State Commission for Women gi officer laktuna kupamaro khangaba yagani haina cheros khatari Miyoy amana miyoy magi wakhalon buikai khumnaba ngamlaba matamdata matik chaba miyoy ama mapung faba wahanthok oiba ngamgadawri bani haina Education Minister T.H. Radheshyam na fongdokre wafamasi Manipur Technical University gi hall da pangthokiba Freshers Meet 2017 gi thoramda athoiba mithunglen gi warol pibada minister na fongdokibani mahan mukha taraduna matam pumbada positive thinking loina baga loinana khudingmakpu mamut tana bhotna biyo haina appeal tawki Thauramada Nat Kiba Jagoi Sekya Utki Amadi Manipur Technical University ke Controller M. Ibomcha, Vice Chancellor H. Dilip Amadi, Principal R.K. Hema Kumar Nuchingbana, Thauramasa Sarkyaki. Lai Harabugi Jagoibu Hindu lining Lairemba Lairembi Singamari Lena Hanbayade Haina Kangle Salaya Punbalupna Thadorok Pacherolam na Kangalakli. Manorama Yearbook 2017 da Maitai Lai Haraubaga Rasagi Jagoiga Mari Lainabagi Mong da Haplibasi Mari Lainabasing na Singdora Katabani Haina Jerosum Katari Akanathau Singna Towning Bata Tawbagi Matam do Natre Hojikti Upai Lajidrabasingda Mateng Pangbagi Matam Oire Haina Health and Family Welfare Minister L. Jayant Kumar Singh Fongdokre Wafamsi Lions Club Laimarol Imphal Sindana Hotel Nirmala da Pangthokpa Lions Club ki Taramathoy Suba Charter Night Celebration da Sarukyaradana Minister na Lions Club asina tawkiba thabak sing tharadana fongdokkibani Thormaduda Minister na mathau ningthina tawba club sing da manapi dana pungning thawat kiamde club bulletin amasu fongki Hauzik ngasi nomagi sanabagi pawda Arjuna Award fangkraba boxer laisam Devendro Singbu miyam harau tayamna okre Arjuna Award Devendro na Imphal International Airport hek thonglabaga miyam na sanaroy subu lai pareng huktuna taramna okhi
एयरपोर्ट देवेंद्रो की इमुंग मनुंग लेकाई की मियाम सानरोय क्या अमसुंग महैरोय क्याना सानरोय दुबु ngaiduna लेखी देवेंद्रो ने एयरपोर्ट की हेक थोगलकपगा हाना ngaiduna लेखिबा मियाम अदुना सेल अमसुंग लेगी परेंग मथंग मथंग हुक्तुना हराउ तयाम फोंगदोकपगा लोइना महाकपु ओखी चही असिगे ओइना अर्जुना अवार्ड फंगबदा अवांग नोंगपुक लमदमदगी ओइना बॉक्सिंग मसानादा देवेंद्रो अमसुंग फुटबॉल सानरोय ओइना बेमेम खक्तनी मणिपुर के हौजिक फाउबदा देवेंद्रो अमसुंग बेमेम थारगा अर्जुना अवार्ड फंगबा पुन्ना सानरोय 13 सुरे अर्जुना अवार्ड फंगख्रबा बॉक्सर देवेंद्रो नेशनल की थाक नेशनल की थाक मेडल क्या लौबद नतना इंग्लिश तरह के एशियन कन्फेडरेशन बॉक्सिंग चैंपियनशिप सिल्वर मेडल लौरखी इंग्लिश तरह के ओलंपिक्स सरुक याखेदुबु इंग्लिश तरह के ओलंपिक्स क्वालिफाई होबंगमखिदे तराम नोकपदुदा देवेंद्रोना अर्जुना अवार्ड फंगबसे महाकी ओइना पुंसिगी माई पाकपमनी तुंगदा लाकदबा ओलंपिक्स सरुक यानब कन्न होनगनी हाइना फोंदोरखी यामना नुंगाइबा बोए साना आइना सानरुबगी पुरा याम चाव मही यान बनेने खले सामने हारबदा कोई ओलंपिया ममा सानरे हायरगजु अर्जुन वासे फंगद्रगदी कोई तुंग फिसन मीना खंगबजु वाली अदुगा सान सी अमा सानरुई हाइबगी याम चाव अवेयरनेस सिगी आइ अर्जुन वासिना सिगी अर्जुन वा थाबजे ममांग द का हनदी एक्सपेक्ट तौद्रे हाइबदी मीन्स ममांग द चही अनि की ममांग द फंगबा याबा अवेयरने को अदो खरा लेटी ओइरे हाइबदा आई वखंद आइना खंजबदा ओलंपिक ममांग द 2018 द कमरोय गेम एशियन गेम लेको आई मेन ओइना सि अनि जिदा फोकस तौरे दु मतुंग दमु 2020 द ओलंपिक गेम फोकस तौरे आइदा नॉर्थ ईस्ट जोन सब जूनियर बॉयज एनएफसी फुटबॉल टूर्नामेंट असम माई पाखरे ngase kumalampak artificial turf ground da sanake bagru एक लीग मैच में असम की सानरोय दिनार नर्जरीना तारानिपान मैच की अहापा 93 सुब मिनट सिंगदा पांजुल अनि चंदुना मिजोराम बु पांजुल अनि सिनोदा माइटिबा पिबंगमखे मैच असिदा असम की सानरोय निखिल मिलो मसुंग मिजोराम की सानरोय ललदान मवया अमदी लारिन लिया अहुमना सानबगी चनकांगलोन थुगाइना सानरुबगी दमक सेंटर रेफरीना येलो कार्ड अममा मैच की कुनिथोय हुमफु हुमदोय अमदी हुमद्रा निपान सुब मिनट सिंगदा पिखी ऑल इंडिया फुटबॉल फेडरेशन की मीटिंग मखादा ऑल मणिपुर फुटबॉल एसोसिएशन सिनुन चथरिबा फुटबॉल टूर्नामेंट असिदा इंडिया की नॉर्थ ईस्ट स्टेट सिंगदगी लाप टीम तरुक नसरुक यारी हेयंग सानगदबा फुटबॉल टूर्नामेंट से ग्रुप बी लीग मैच अमदा मणिपुर में त्रिपुरा निना नोंथेल की पुंग 2 मिनट 45 ताबा मतमदा लंबा तौनरगनी अंडर 15 बॉयज स्टेटेबल जवाहरलाल नेहरू हॉकी टूर्नामेंट नोंगचुब इम्फाल सगोल तोंग हाई स्कूल इम्फाल वेस्ट माई पाखरे ngasi kumalampak hockey stadium da sanakiba tournament sigile match amada nongchop imphal sagol tongba high school imphal west na yamna lakchana hianglam high school kakching bu panjal tarani thoy amada maiti ba pikhi मैच असिदा माई पाखरबा नोंगचो इम्फाल सगोल तोंबा हाई स्कूल इम्फाल वेस्ट के सानरो ए सचिन मैच की मापन तरा मंगा तरा मापन अमसुंग कुन माथोय सुब मिनट सिंग द पांजल मरी पीएच सनाया इन सु मैच की मरी तरा तरेदा मदी कुनमदोय सुब मिनट सिंग द पांजल होम एंड दतना मैच असिगी तरुक मदी तरा मरी सुब मिनट सिंग द पांजल ने दुगा एन अमरजीत सिलहिबा मदी टेच कैनेडी ना मैच असिगी अहुम तरा अमसुंग तरा माथोय सुब मिनट सिंग द पांजल अममंग चनखे माइथी हौरबा हियांगलम हाई स्कूल कक्चिंगे मतंगार पांजल दना मैच के तरेत सुब मिनट दा सेच विनायक नचन मंगंखी Directorate of Youth Affairs and Sports and Sinun Chathariba Tournament Septim Mangana Sarukari, Hayeng Tournament Sigi Makataba Matsing, Sanaragani. Under 17 boys Stateable Jawaharlal Nehru Hockey Tournament Jai Hind High School in Fal Samadi Nongchu Infal Sagol Tongba High School in Fal West Animai Pakre. Directorate of Youth Affairs and Sports and Sinun Chathariba Tournament Siging a Sayo Sanakiba League match amada Jai Hind High School in Fal East na Wangu High School Bisnupur Pandil Mariamada Maitiba Piki. League tournament second until Sanakiba Lake Amadana Nongchup Infal Sagol Tongba High School in Fal West na Jai Hind High School in Fal East Pandil Mariam the Maitiba Pibangamki. Tournament Sigi Hayang League match ama Sanaragani Nakalamarom the Nangasayo Sanakiba under 17 girls level Jawaharlal Nehru Hockey Tournament Jai Hind High School in Fal East na Nongchup Infal Sagol Tongba High School in Fal West Pu Panjal Ani Amada Maitiba Piki.
Kumalampak Hockey Stadium da chathariba nupi hockey tournament sirte marina sarkyari hayeng nungthil tournament sigi semi final ki match animak sanaragani. Thailand gi Nakhon Pathom da leiba Kasesat University gi Sonpang Convention Hall da pangthokadaba humlak suba International Conference on Physical Education, Health and Sports saruk yarunaba Lion Awang Mekoladagi Dr. Santikumar Khoi Imphal thadokre haina State Martial Arts Committee Manipur gi chairol amana khangalakli. Manipur da lagliba September gi mari dagi hawdana pangthokadariba taranithoi suba Manipur State League ta Besnupur District ki oina matangairaba Kainau Library and Sports Association na mahut sinduna sanagadoriba sida oinam kendra game le oibata natana club asigi president Sorbel Radha Kishorna Kainau thongkhaloya lakpa community hall da uniform and cell gi tengbang players sing da khut sinakre. Taranthoi suba Manipur State League ta saruk yagadoriba Young Physics Union Khwai Lalambu makhung ke sanaroi singda uniform am dikit sing khodol tamkre ngasi Lalamung da leiba football club asigi sanglen da pangthokiba achamba thoram amada football club asigi maroiba thodang loriba miyoi kyana sanaroi kunmanga amdi official manga da makhoina State League asida season agadaba uniform am dikit sing adu khodol tamkhe. Football team asigi manager name Subhash Chandra duga AFC license holder L Nandakumar amadi AFC C license holder L Dev Chandra Anina coach amasung assistant coach ki thodang lauri. Football club asina taranithoi suba state league asida angauba amadi asangba machugi tongan ba fizol makhalani sizinagani. Manipur dagi oja soibam bideswari chanu bulakliba October 15 dagi 18 faba Spain da pangthokadoriba tarasuba World Cadet Junior amadi under 21 years karate championship ta sarukyagadoriba Indian Karate Championship ki coach oinabagidama Karate Association of India na khalakle. Soibam Bideshwari Chanu Asian Karate Do Federation AKF ki makhada Manipur madi Northeast ki ona hanba nupi International Karate Judge ni hairi. Nakalamorom da Bideshwari buke aina coach na khalakpada Manipur Amateur Karate Do Association na harauba phongdorak pagaloina na yaifa paujel pirakli. Kunmapan suba sub junior girls and boys aduga kuntra suba junior girls and boys ki state level softball championship ki final match singa se sanakre. Manipur Softball Association ki mideng makhada tha se kundagi sanaba hokiba championship asigi nga se Kumalampak Sports Complex sanakiba kunmapan suba sub junior boys ki final match atuda UKC Saiton na YOC na harupu run mari ahumda aduga kunmapan suba sub junior girls ki final dana RK Sana Tombi Devi Vidyalaya na UKC Saiton biamna lakchana run taramanga ani da maitiba piramnaga championship asigi champion oibangam kre. Jathariba kuntra suba junior boys ki state level softball championship final da UKC Saiton na YOC na harupu run ahum ani da aduga kuntra suba junior girls ki state level softball championship final dana UKC Saiton RK Sana Tombi Devi Vidyalaya buyamna lakchana run taratare ahum da maitiba piramnaga champion oibangam kre. Jathariba championship asigi hayeng kuntrani thoi suba senior men's and women's state level softball championship ki final match sing sanaragani. Aroy bida bulletin sigi headlines amon mi anda thamsake. Lamda masida khunda silakpa mitop ki masina ka hena hingalakpadagi kendra kaya district sem ki film da lairak pasilai baktivani haina sarkar na nungang phongdorakri.
ट्रांसपोर्ट डिपार्टमेंट अमदी मणिपुर पुलिस कना ट्रैफिक ड्राइव चथखरे हेलमेट उक्तबम दी गाड़ी चौबद होबद सीट बेल्ट फादब सिंह फादन फाइन थेनखरे PSU बैंक सिंह कोमत ओइन पुनसिन्नब सेंटर लौकिब वारे पुहंदो हाइदुना मणिपुर दा लाइबा PSU बैंक के एम्प्लॉई सिंगना कैंडल लाइट एजुटेशन चथखरे लमयान बेहिजा मिरापोट पुनिंग सिंधुना थाबु मम चुमना पांथोगदब चहि चामा कुनमाथोय सुबिनिंग सिंह थोरंग असदगे हौखरे मणिपुर की तंपाकी लमद खिलेबे इराबोट की मितम सिंह खोंगुल लीगदौरी अमसुंग चाही अर्जुना अवार्ड फंख्रबा बॉक्सर लाइस्रम देवेंद्र सिंह मियामना हराउ तयाम